ꯑꯍꯥꯟꯕꯃꯛꯇꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕꯗꯣ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏ ꯅꯤꯌꯔ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯗ ꯂꯩꯕ SUO ꯃꯍꯩꯀꯣꯜꯅ ꯀ꯭ꯂꯥꯁ 9, 10, 11 ꯑꯃꯗꯤ 12 ꯇꯝꯂꯤꯕ ꯅꯨꯄꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯍꯣꯁꯇꯦꯜꯒꯤ ꯐꯣꯝ ꯊꯥꯕ ꯍꯧꯖꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯌꯦꯡꯖꯔꯒ ꯑꯇꯥꯕ ꯃꯃꯜꯗ ꯐꯤ ꯂꯧꯖꯒꯅꯤ꯫ ꯊꯝꯖꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗꯤ ꯐ꯭ꯔꯤ ꯁ꯭ꯄꯣꯀꯟ ꯀ꯭ꯂꯥꯁ, ꯐ꯭ꯔꯤ ꯕꯦꯁꯤꯛ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ, ꯂꯥꯏꯕ꯭ꯔꯦꯔꯤ, ꯋꯤꯛꯂꯤ ꯃꯣꯛ ꯇꯦꯁ ꯁꯤꯔꯤꯁ, ꯄꯥꯁꯠ ꯀ꯭ꯋꯦꯁꯟ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯀꯛꯅꯕ ꯀꯣꯆꯤꯡ ꯀ꯭ꯂꯥꯁꯁꯨ ꯇꯧꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 9612-530-158 ꯅꯠꯇ꯭ꯔꯒ 8729973408ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ꯫ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏ ꯅꯤꯌꯔ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯗ ꯂꯩꯕ SUO ꯃꯍꯩꯀꯣꯜꯒꯤ ꯑꯣꯐꯤꯁꯇꯒꯤ ꯑꯣꯐꯤꯁ ꯑꯋꯥꯔ ꯃꯇꯝꯗ ꯂꯧꯕ ꯌꯥꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯏꯕꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯃꯦꯂꯣ ꯃꯅꯤ ꯑꯃꯗꯤ ꯃꯦꯝꯆꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯦꯂꯣ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯅ ꯐꯖꯕꯤ, ꯌꯦꯡꯕꯗ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯃꯥꯏꯊꯣꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯂꯣꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯦꯂꯣꯗ ꯄꯨꯡꯂꯨꯞ ꯂꯨꯞꯆꯔꯝꯃꯤ꯫ "ꯕꯦꯃꯥ, ꯏꯃꯥꯒꯤ ꯕꯦꯃꯥ, ꯅꯪꯕꯨ ꯆꯥꯁꯤ ꯊꯛꯍꯧꯔꯣ ꯂꯥꯛꯑꯣꯅꯦ." "ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯃꯃꯥ? ꯅꯪꯅ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ?" "ꯆꯥꯁꯦ ꯁꯥꯔꯤꯉꯩꯗ ꯄꯤꯊꯛꯍꯧꯒꯦ ꯇꯧꯕꯅꯦꯕ, ꯁꯦ ꯇꯥꯗꯦꯕ." "ꯁꯦ, ꯃꯣꯏ ꯄꯥꯕꯨꯡꯒꯤꯅ ꯁꯣꯝꯗ ꯂꯩꯖꯔꯦ." ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯃꯥ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯎꯕ, ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ." "ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ." "ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯁꯦ ꯃꯇꯣꯝꯇꯅꯤ, ꯂꯩꯔꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯉꯥꯛꯇꯅꯦ꯫ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨꯗ, ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯆꯔꯁꯅꯨ." "ꯃꯃꯥ, ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ." "ꯍꯩꯃꯥ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯇꯣꯝꯕꯥ?" "ꯑꯧ ꯁꯥꯔ, ꯑꯩ ꯂꯥꯛꯆꯔꯦ꯫ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦꯍꯦ." ꯆꯪꯉꯣ. ꯇꯣꯝꯕꯥ, ꯅꯪꯕꯨ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯅꯩꯗꯀꯣ, ꯅꯌꯨꯝꯗꯧꯅ ꯈꯜꯂꯣ ꯍꯥꯏꯕꯁꯤꯃꯛꯇꯗ." "ꯍꯣꯏ ꯁꯥꯔ, ꯌꯥꯅꯤ, ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯖꯒꯦ." ꯃꯃꯥ ꯏꯕꯦꯝꯃꯅ "ꯇꯣꯝꯕꯥ, ꯆꯥꯁꯤ ꯊꯛꯎꯁꯦ." "ꯌꯥꯅꯤ ꯃꯦꯝ ꯁꯥꯍꯦꯕ." "ꯍꯥꯏ ꯄꯥ, ꯍꯥꯏ ꯃꯣꯝ." "ꯍꯩꯃꯥ, ꯅꯪꯗꯤ ꯂꯣꯏꯁꯜꯂꯒ ꯊꯣꯛꯂꯛꯑꯕ꯭ꯔꯣ? ꯅꯪꯕꯨ ꯃꯃꯥꯅ ꯀꯧꯕꯗꯨꯕꯨ ꯇꯥꯗꯕ꯭ꯔꯣ ꯏꯆꯥꯏꯊꯣꯏꯕꯤ?" "ꯃꯣꯝ, ꯇꯥꯏꯌꯦꯕ, ꯑꯩꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯕ ꯑꯗꯨꯒꯤ ꯈꯨꯝꯗ꯭ꯔꯕ." "ꯄꯥ, ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ?" "ꯆꯠꯀꯗꯕꯅꯤꯅꯦꯍꯦ ꯏꯆꯥꯊꯣꯏꯕꯤ, ꯕꯕꯥꯁꯦ ꯉꯁꯤꯁꯦ ꯊꯕꯛꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯏꯆꯥꯒꯤ ꯒꯥꯔꯗꯦꯟꯗꯣ ꯑꯗꯨꯁꯨ ꯁꯦꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒꯤꯁꯨ ꯃꯤ ꯈꯔ ꯎꯅꯔꯨꯒꯗꯕꯅꯤ ꯑꯩꯁꯦ." "ꯑꯣ, ꯄꯥ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯈ꯭ꯔꯒꯦꯀꯣ꯫ ꯇꯥ ꯇꯣꯝꯕꯥ, ꯊꯣꯛꯂꯁꯤ, ꯊꯦꯡꯈ꯭ꯔꯅꯤ." "ꯍꯣꯏ ꯃꯆꯥ ꯏꯕꯦꯝ." "ꯍꯩꯃꯥ, ꯆꯥꯁꯦ ꯊꯛꯈꯣꯗꯅ ꯅꯪꯕꯣ." "ꯏꯃꯥ, ꯑꯩ ꯊꯦꯡꯉꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯨ ꯃꯦꯂꯣꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯆꯥꯕꯨ ꯌꯦꯡꯖꯔꯒ ꯅꯣꯛꯃꯤ ꯂꯩꯖꯍꯧꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ꯫ ꯃꯦꯂꯣꯅ "ꯇꯥ ꯇꯣꯝꯕꯥ." "ꯃꯆꯥ ꯏꯕꯦꯝꯃ, ꯍꯣꯔꯦꯟꯗꯤ ꯑꯣꯐꯤꯁ ꯆꯠꯄꯗꯣ ꯈꯔ ꯊꯦꯡꯅ ꯆꯠꯁꯤ. ꯇꯥ ꯇꯣꯝꯕꯅ ꯒꯥꯔꯤꯁꯦ ꯈꯔ ꯆꯥꯝꯕꯤꯔꯝꯃꯨ." "ꯐꯅꯤ ꯃꯆꯥ ꯏꯕꯦꯝꯃ." "ꯑꯁ, ꯇꯥ ꯇꯣꯝꯕꯅ ꯃꯆꯥ ꯏꯕꯦꯝꯃꯅ ꯀꯧꯔꯛꯄꯁꯦ ꯍꯩꯅꯗꯦ. ꯏꯕꯦꯝꯃꯔꯥ ꯑꯗꯨꯝ ꯀꯧ, ꯀꯩꯗꯧꯔꯒꯦ?" "ꯍꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯦꯂꯣꯗꯨ ꯖꯤꯝ ꯁꯥꯟꯅꯐꯝꯗꯨ ꯌꯧꯔꯤ꯫ ꯁꯥꯟꯅꯕꯒꯤ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯗꯤ ꯃꯦꯂꯣꯕꯨ ꯉꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤ꯫ ꯁꯥꯟꯅꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ
ꯒꯥꯔꯤ ꯑꯗꯨ ꯄꯝꯆꯔ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ "ꯏꯍꯦ, ꯇꯥꯌꯔ ꯄꯝꯆꯔ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯩ ꯑꯝꯇ ꯌꯦꯡꯖꯔꯛꯀꯦꯀꯣ ꯃꯆꯥ ꯏꯕꯦꯝꯃ." ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯒ "ꯏꯍꯦ, ꯇꯥꯌꯔꯁꯤꯗꯤ ꯄꯝꯆꯔ ꯑꯣꯏꯔꯦꯗꯅ. ꯑꯁ, ꯂꯝꯍꯥꯡꯁꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯥꯌꯔ ꯑꯗꯨꯕꯨ ꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏꯅ ꯀꯟꯅ ꯌꯦꯡꯂꯤ꯫ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯌꯔ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯇꯣꯝꯕꯗꯨ ꯂꯦꯞꯂꯤꯉꯩ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯈꯤ꯫ ꯇꯣꯝꯕꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯈ꯭ꯔꯗꯨꯅ ꯑꯅꯟꯅ "ꯏꯌꯥꯝꯕ, ꯀꯩꯗꯧꯔꯦ ꯅꯣꯡ ꯃꯔꯛꯁꯤꯗ?" "ꯑꯁ, ꯇꯥꯌꯔꯁꯦ ꯄꯝꯆꯔ ꯑꯣꯏꯈ꯭ꯔꯕ. ꯑꯦꯛꯁꯇ꯭ꯔꯥꯁꯤꯁꯨ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦ. ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯛꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯑꯩꯁꯦ. ꯏꯌꯥꯝꯕ, ꯅꯣꯡꯁꯨ ꯆꯣꯠꯂꯦ. ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯣ. ꯑꯩ ꯁꯤꯟꯕꯤꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯇꯥꯌꯔ ꯑꯗꯨ ꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯇꯣꯝꯕ, ꯑꯅꯟ ꯇꯥꯌꯔ ꯑꯗꯨꯕꯨ ꯂꯧꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯅꯟꯅ "ꯏꯌꯥꯝꯕ, ꯑꯩ ꯑꯗꯨꯝ ꯁꯤꯜꯂꯨꯔꯒꯦ." "ꯑꯦ, ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯩ ꯑꯗꯨꯝ ꯁꯤꯜꯂꯨꯔꯒꯦꯗ." "ꯌꯥꯅꯤ ꯏꯌꯥꯝꯕ, ꯅꯣꯡꯁꯦ ꯀꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯑꯗꯨꯝ ꯁꯤꯟꯖꯔꯨꯔꯒꯦ." "ꯍꯣ ꯍꯣꯏ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ. ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯂꯒꯦꯀꯣ." "ꯍꯣ ꯍꯣꯏ ꯏꯌꯥꯝꯕ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯟ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯇꯧꯈꯠꯂꯛꯄꯗ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯗꯗꯨꯅ ꯃꯦꯂꯣꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯑꯅꯟꯒ ꯃꯤꯠꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯅꯟ ꯃꯦꯂꯣꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯖꯈꯤ꯫ ꯒꯥꯔꯤ ꯁ꯭ꯇꯥꯔꯠꯇꯨ ꯇꯧꯅ ꯇꯧꯅ ꯃꯃꯤꯠ ꯑꯗꯨ ꯃꯦꯂꯣꯗ ꯌꯦꯡꯕ ꯀꯨꯞꯇꯦ꯫ ꯃꯔꯛ ꯑꯁꯤꯗ ꯇꯣꯝꯕꯅ "ꯍꯩꯃꯥ, ꯌꯥꯔꯦꯅꯦꯍꯦ, ꯃꯃꯥꯏꯗꯣ ꯃꯅꯨꯡ ꯆꯪꯈ꯭ꯔꯦꯅꯦ. ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯣ." "ꯑꯁ, ꯏꯌꯥꯝꯕꯁꯤꯗꯤꯕ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ." ꯃꯦꯂꯣꯅ "ꯇꯥ ꯇꯣꯝꯕ." "ꯏꯕꯦꯝꯃ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯇꯥ ꯇꯣꯝꯕꯒ ꯃꯁꯛ ꯈꯪꯅꯕ꯭ꯔꯣ?" "ꯏꯕꯦꯝꯃ, ꯈꯪꯖꯗꯦꯗ. ꯂꯝꯕꯤꯗ ꯑꯩꯅ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯨꯅꯅꯦ ꯈꯥꯝꯃꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ. ꯑꯁꯨꯃꯥꯏꯅ ꯃꯕꯨꯡ ꯃꯄꯥꯎ ꯐꯕꯁꯤ ꯑꯇꯥꯡꯕꯅꯤ, ꯅꯠꯇ꯭ꯔꯅꯤ ꯏꯕꯦꯝꯃ? ꯑꯩꯉꯣꯟꯗꯒ ꯅꯣꯡ ꯆꯣꯠꯀꯅꯤ, ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯕꯤꯔꯝꯃꯨ ꯏꯌꯥꯝꯕꯒ ꯍꯥꯏꯔꯝꯃꯤ ꯄꯣꯠꯅꯤꯗ." "ꯑꯣ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯅꯟꯁꯨ ꯍꯜꯂꯛꯂꯦ꯫ ꯇꯥꯌꯔ ꯑꯗꯨ ꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯅꯟ ꯇꯣꯝꯕꯒ ꯇꯥꯌꯔ ꯑꯗꯨ ꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯣꯝꯕꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯥꯎ, ꯏꯅꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ. ꯑꯗꯣ ꯃꯤꯠꯇꯨꯕꯨ ꯁꯨꯡꯀꯨꯞ ꯍꯦꯛ ꯀꯨꯞꯇꯦꯅꯦ, ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯑꯩꯈꯣꯏ ꯏꯕꯦꯝꯃꯗ ꯑꯗꯨꯝ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯤꯠꯇꯣ." "ꯏꯌꯥꯝꯕ, ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ. ꯑꯗꯣ ꯏꯌꯥꯝꯕ, ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯨꯗꯅ ꯏꯌꯥꯝꯕꯒꯤ." "ꯍꯣꯏꯅꯦ, ꯌꯦꯡꯉꯣꯏ, ꯑꯩꯒꯤꯕꯨꯗꯤ ꯄꯤꯔꯅꯤꯅꯦ. ꯏꯕꯦꯝꯃꯁꯦ ꯃꯃꯤꯡ ꯃꯦꯂꯣ ꯀꯧꯕꯅꯤ. ꯁꯠ ꯁꯠ ꯂꯧꯁꯜꯂꯨꯅꯦ ꯅꯪꯕꯣ. ꯑꯩꯅ ꯄꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯂꯅꯤ. ꯈꯪꯂꯁꯨꯅꯦ, ꯑꯩꯅ ꯊꯣꯛꯄ ꯈꯨꯝꯃꯒꯦ." "ꯍꯣꯏ ꯏꯌꯥꯝꯕ, ꯄꯤꯕꯤꯔꯝꯃꯨ." ꯑꯁꯨꯝꯅ ꯇꯣꯝꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯑꯅꯟꯗꯨ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯦꯂꯣꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯖꯔꯒ ꯂꯩꯍꯧꯔꯤ꯫ ꯃꯦꯂꯣꯅ "ꯃꯥ! ꯃꯥ!" "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ?" "ꯃꯃꯥ, ꯄ꯭ꯔꯀꯥꯁ ꯂꯥꯛꯑꯝꯗ꯭ꯔꯤꯕꯣ?" "ꯂꯥꯛꯑꯝꯃꯦ. ꯃꯥꯗꯣ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯊꯕꯛ ꯑꯃꯒꯤ ꯆꯠꯇ ꯌꯥꯗ꯭ꯔꯦꯅꯅꯦ ꯍꯥꯏꯔꯝꯕꯅꯤ." "ꯑꯣ, ꯍꯣꯏ ꯐꯔꯦꯁꯦ. ꯃꯃꯥ, ꯆꯥꯛꯇꯣ ꯊꯤꯗꯣꯛꯄꯤꯔꯝꯃꯣ. ꯇꯥ ꯇꯣꯝꯕꯁꯨ ꯘꯔꯤ ꯆꯥꯝꯕ ꯑꯃꯨꯛ ꯊꯣꯛꯈꯤꯕꯅꯤ. ꯍꯜꯂꯛꯑꯅꯤ, ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." "ꯍꯣ ꯍꯣꯏ." ꯑꯁꯨꯝꯅ ꯃꯦꯂꯣꯁꯨ ꯑꯣꯐꯤꯁꯇ ꯂꯩꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯦꯂꯣꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯂꯣꯅ "ꯀꯅꯥꯅꯣꯅꯦ ꯁꯤꯅ? ꯍꯜꯂꯣ, ꯍꯥꯏ. ꯑꯩꯅꯦ. ꯑꯩꯗꯣ ꯅꯣꯏ ꯑꯣꯐꯤꯁꯀꯤ ꯃꯈꯥꯗ ꯂꯩꯌꯦ. ꯑꯩꯅꯗꯤ ꯅꯪ ꯃꯤꯡꯁꯦꯜꯗꯒꯤ ꯎꯔꯦ. ꯑꯝꯇ ꯌꯦꯡꯂꯛꯎꯅꯦ."
Asi haiduna Melo phamlambadagi haugalakduna mingselomda yenglammi. Anandu Melo ubada makhutta thangalaga hai. Anangi matau adu ubada Melodu mamon nokjarami. Ye, nangoire, aya. Changlo o, kar odum. Thank you, aseng bagira. Haima, aseng bagine. Parise, leiramo, ay kumlaagi. Ahoy, phone adum paigi, kakpiganu ko. Haima, ang haubasidi. Ngaurabani. Asi haiduna makhatamna kumtharakle. Tombaga ananga makhada wari sanaraga leirambadu Melona uki. Tombana. Ibema, masi. Ay khange. Anan, aikoy ibemaga wari sanaw koko. Ay somda thabam talo shilukige. Hoy kaka. Coffee amdang thaklusi. Sangde haibirakano. Ay se tawbimal ni basu nate ko. Yes, ay sangde haikidiye. Somda ay nadum haibam thoklibani. Nahando somna mateng pangbiramdragadi. Hoy se, yare adugibu. Adudi chalasi. Hoy, ay gari sida tatombaga dum asayda thakminarurasi. Natraga mathakta pamsira. Tatombala holake. As, yanida. Asaybu koithoraga adum thaurasi kaino. Ado nangna tongningradi khangde. Aigi gari macha yauraiye. Haima, kaidawai tongningoy doino. Tatomba kaurake. Aikoy ahum asaybuk chatlurasi. Asi haiduna phone adu lokthokduna call tawge khanduna metlingai tanja aduda khanghaude. Prakash ki gari do Melogi manaktamna khamjilaktuna gari adudagi kumtharaklaga. Hi baby. Ai khar thengdokre. Aikoy babagi losindaba yadaba thaba ma chatlubagi. Adu law thengi chalase phapungairamani. Asi haiduna Melogi lengjum aduda kolaklami. Madaudu ubada Anandu mathamoida nungaitaba madi phauri. Phaurabasu kaidi upai leiri. Wakhalda Melobu taningjaraga laikhrabani. Taunariba matawadu tombasu ure. Melona. Ada mase Anan. Ai friend ne. Oh, hi. Makhut adu tingthoktuna Ananda makhut sokuklami. Prakash na. Bebe, laose, thengi. Aheng sa, nangile ko sangaba numitni. Noi babado sauramani ba, laose, thengi. Adudi Anan kona thengnarasi ko. Asi haiduna Melobu Ananda wamata haiba phawa nanghandaba makai pukhirami. Gari manungdagi Melona. Anan, saunu ko, horen call tawraklage. Hoy. Tombadu Anangi manakta changsilaktuna. Anan, ibani asigi cafe sidane, coffee do, thakdurasila. Lokcharamba maithongdu saktamama onki Anan. Asi haina duna anidu cafe du da yorakle. Tombana. Anan, hujiki Prakash do, sakta do, as ibo aigadi mayon thonga chana khidreda ko. Ibe magane engage tawba nupani. Moy mapaga luna tinaba marup amagi macha nupani. Moy machin manaw nupa ngakta ni pokpani. Mayambaduna nibini. Mana ne private school lingkhatpani. Kay lamdano. As laybani. Sen budine paiba machani. Ibo sakti hafet kakpani he. Male magi mawongdo. Sese. Coffee se paishalo. Coffee se thakna nayamba khadang thadarakke se. Hau yamba. Yengoi. Mapa mama yanai haiba wani. Luhongbagi matam gadi lepazat natrida moise. Aikoi ibe manane matam khara legige khangnarisibu haiduna ne yeithokpani. Yengoi. Aikoi ibe mase yamna singba nupini. Mana luhongba yeithokliba nupa adu yengthoklamba yana leiri potnida. Nangbu natradi nahana hongani. Chume. Ado ahidi magi mi leiri haibasu khangde.
ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ. ꯑꯩ ꯃꯍꯥꯛꯄꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞꯇ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤꯕꯒꯨꯝ ꯋꯥꯈꯜꯁꯤꯗ ꯆꯅꯩꯅꯔꯒ ꯑꯗꯨꯝ ꯂꯩꯔꯤ. ꯑꯗꯨꯅꯤ ꯃꯇꯝ ꯂꯩꯔꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ. ꯅꯌꯥꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦꯁꯦ. ꯁꯛꯇꯥꯗꯣ ꯑꯩꯅ ꯅꯨꯡꯁꯤꯗꯦ. ꯌꯦꯡꯉꯣꯏ, ꯅꯪꯅꯦ ꯏꯕꯦꯝꯃꯒꯤ ꯒꯥꯔꯤ ꯊꯧꯅꯕ ꯑꯩ ꯍꯥꯏꯅꯕꯤꯒꯦ. ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯍꯧꯖꯤꯛꯄꯣ? ꯑꯩꯕꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯤ ꯏꯌꯥꯝꯕ. ꯃꯗꯨ ꯍꯜꯂꯛꯂꯒ ꯑꯉꯥꯡ ꯇꯨꯏꯁꯟ ꯃꯈꯣꯏ ꯈꯔ ꯇꯦꯛ ꯇꯦꯛ ꯏꯃꯥ ꯏꯆꯥꯗꯪ ꯂꯩꯖꯕꯅꯤ. ꯏꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯂꯤ. ꯑꯩꯅ ꯆꯠꯂꯅꯨꯁꯨ ꯍꯥꯏꯕꯅꯤ, ꯌꯥꯗꯦ. ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯗꯦꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯀꯩꯊꯦꯜ ꯈꯔ ꯈꯔ ꯆꯠꯂꯤ. ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ. ꯏꯕꯣ, ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯗꯕꯁꯤꯃꯨꯛ ꯐꯕ ꯂꯩꯇꯕꯅꯤꯀꯣ. ꯍꯣꯠꯅꯕ ꯀꯜꯂꯤꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ. ꯑꯩꯒꯗꯤ ꯏꯇꯤꯛ ꯏꯄꯥꯕꯨꯗꯤ ꯆꯥꯗꯦꯕꯣ. ꯃꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯁꯤꯕꯨ ꯂꯤꯡꯈꯠꯇꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯃꯤ ꯀꯌꯥ ꯑꯃꯒꯤ ꯂꯥꯏꯐ ꯁꯦꯝꯕꯤꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯌꯥꯝꯕ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯃꯐꯝꯗ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯣꯏꯅꯁꯨ ꯎꯖꯔꯁꯅꯨ. ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ. ꯃꯁꯤꯃꯇꯪꯗꯤ ꯎꯠꯆꯒꯦ. ꯏꯌꯥꯝꯕꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯁꯤꯇꯪꯗꯤ ꯍꯥꯏꯕꯤꯔꯛꯂꯅꯨ. ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯇꯪꯗꯤ ꯎꯠꯆꯒꯦ. ꯏꯌꯥꯝꯕꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯇꯪꯗꯤ ꯈꯪꯍꯟꯕꯤꯔꯛꯂꯅꯨ. ꯑꯩ ꯏꯊꯟꯇ ꯏꯀꯥꯏꯖꯔꯦ. ꯏꯍꯦ, ꯅꯨꯄꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯅꯤꯡꯍꯟꯅꯔꯗꯤ ꯅꯪꯁꯨ ꯑꯩ ꯂꯩꯁꯤꯗꯤ. ꯑꯩ ꯊꯣꯛꯇꯧꯒꯦꯁꯦ. ꯏꯅꯥꯎꯒꯤ ꯋꯥꯁꯨ ꯑꯩ ꯌꯥꯒꯦ. ꯑꯩꯒꯤ ꯋꯥꯁꯨ ꯏꯅꯥꯎꯅ ꯌꯥꯎ. ꯑꯩꯒꯤ ꯃꯍꯨꯠ ꯏꯕꯦꯝꯃꯒꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯅꯪ ꯑꯣꯏꯅ ꯂꯩꯔꯣ. ꯏꯌꯥꯝꯕꯒꯤ ꯁꯤꯟꯐꯝ ꯑꯗꯨꯕꯨ ꯃꯨꯟꯕ ꯑꯩ ꯉꯝꯂꯣꯏꯗ. ꯏꯍꯦ, ꯑꯅꯟ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯄꯪꯈ꯭ꯔꯦꯗꯀꯣ. ꯅꯌꯥꯝꯕ ꯊꯣꯛꯁꯤꯟꯒꯦꯁꯦ. ꯑꯩꯈꯣꯏ ꯁꯥꯔꯒꯤꯅꯦ ꯒꯥꯔꯤ ꯊꯧꯅꯅꯕ ꯅꯨꯄꯥ ꯑꯃ ꯀꯧꯔꯤꯕꯅꯤ. ꯗ꯭ꯔꯥꯏꯚꯔꯗꯣ ꯑꯥꯗ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕ꯭ꯔꯥ, ꯍꯌꯦꯡ ꯍꯪꯆꯤꯠꯁꯦ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ. ꯁꯥꯔꯅꯁꯨ ꯑꯗꯨꯒꯤ ꯃꯤ ꯑꯇꯣꯞꯄ ꯑꯃꯅꯦ ꯊꯤꯔꯛꯑꯣꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯍꯥꯏꯕꯅꯤ. ꯑꯩꯅꯅꯦ ꯁꯥꯔꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯂꯩꯀꯣꯜ ꯑꯃꯨꯛ ꯌꯦꯡꯁꯤꯟ ꯇꯧꯔꯒ ꯂꯩꯔꯒꯦ. ꯅꯪꯅꯅꯦ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯩꯔꯣ. ꯑꯩ ꯊꯣꯛꯁꯤꯜꯂꯛꯀꯦꯁꯦ. ꯃꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯅꯔꯁꯤ. ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯑꯅꯟ ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯒꯤ ꯋꯥꯗꯤꯅꯦ ꯄꯥꯝꯕꯨ ꯄꯥꯝꯈ꯭ꯔꯕ ꯁꯦꯟꯅꯕ ꯀꯜꯂꯨ, ꯇꯛꯄꯗ ꯀꯜꯂꯨ. ꯑꯁꯤꯗꯅꯤꯀꯣ. ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯥ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯅꯠꯇ꯭ꯔꯤ ꯀꯩꯅꯣ. ꯑꯍꯜ ꯂꯃꯟ ꯈꯪꯅꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯀꯩꯅꯣ. ꯑꯁ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯁꯛꯇꯥ ꯃꯉꯣꯟꯗꯒꯗꯤ ꯂꯩꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ. ꯑꯩꯗꯤ ꯃꯤꯅ ꯎꯁꯤꯠꯇꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯅ ꯎꯁꯤꯠꯄꯤꯗꯕꯅꯤ. ꯌꯥꯝꯅ ꯂꯥꯏꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯦ. ꯂꯥꯏꯔꯕ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯉꯣꯟꯗꯒꯤꯗꯤ ꯅꯤꯔꯒ ꯆꯥꯗꯦꯗꯅ. ꯏꯁꯥꯒꯤ ꯏꯊꯧꯅꯤ ꯀꯩꯅꯣ ꯏꯌꯥꯝꯕ. ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯅꯪ ꯍꯤꯗꯥꯛ ꯊꯛꯄ ꯈꯔ ꯈꯔ ꯌꯥꯔꯛꯑꯦ. ꯐꯔꯦꯁꯦ. ꯑꯩ ꯍꯌꯦꯡꯗꯣ ꯅꯪꯒꯤ ꯃꯦꯗꯥꯝ ꯊꯋꯥꯏ ꯑꯣꯏꯕꯤꯗꯨꯗꯅꯦ ꯍꯣꯔꯦꯟ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯁꯤꯜꯂꯒꯅꯦ ꯀꯣꯜ ꯇꯧꯔꯛꯍꯜꯂꯒꯦ. ꯍꯣꯏ ꯀꯤꯔꯣ ꯏꯌꯥꯝꯕ. ꯍꯣꯏꯅꯦ, ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ. ꯑꯩꯁꯨ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯏꯌꯥꯝꯕ. ꯏꯌꯥꯝꯕꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ. ꯍꯣꯏ. ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯇꯣꯝꯕꯗꯨ ꯃꯈꯣꯏꯒꯤ ꯁꯥꯔꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯁꯥꯔ, ꯑꯝꯇ ꯆꯪꯖꯔꯛꯀꯦꯕ. ꯃꯅꯤꯅ, ꯆꯪꯂꯛꯎꯅꯦ ꯇꯣꯝꯕ. ꯅꯪꯕꯨ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯣꯛ ꯂꯥꯛꯂꯒ ꯐꯝꯃꯣ ꯁꯤꯗ. ꯀꯩ ꯇꯥꯟꯅꯁꯦꯕ?